ꯂꯥꯛꯏꯔ ꯈꯪꯗꯦ ꯄꯨꯡ 3 ꯍꯦꯜꯂꯦ ꯃꯣꯏꯁꯨ ꯁꯥꯟꯅꯔꯤꯃꯤ ꯅꯨꯡꯊꯤꯟꯒꯤ Nida Production. ꯁꯤ ꯀꯩꯅꯣꯗꯣ ꯅꯤꯡꯒꯥꯕꯤ ꯊꯔꯣꯏꯅꯤꯀꯣ. ꯅꯤꯡꯒꯥꯕꯤ ꯊꯔꯣꯏ. ꯂꯨꯄꯥ 1,200 ꯄꯤ ꯑꯩꯒꯤ. ꯐꯩꯗ. ꯑꯩ ꯊꯣꯡ ꯑꯂꯨꯒ ꯂꯣꯏꯔꯦ. 이거 장가리 이거만. 이 그러니까 이거 봐. 아lu 정도는. 이거 이거. 아니 무슨 게 있냐 이거. 뭐는 무치가 아니야. 나이도 배는 못 넘어 오기라. 외장 수장 배장하지. 이거 외장 배양만 줘. 외장 배장. 밥 들어가네. 그냥 짜장하고 나야 좀多一点 무슨 거니까? 나는 이제 그런 거 아무리 쭉뻗 넣는데요. 야. 그러면 잠깐. ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯗꯣ ꯑꯗꯣ ꯉꯁꯤ ꯊꯣꯡꯗꯣꯛꯑꯦꯕꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤꯒꯗꯤ ꯇꯤꯡꯉꯦ ꯑꯗꯣ ꯉꯁꯤ ꯊꯣꯡꯗꯣꯛꯑꯦ ꯑꯗꯣ ꯉꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯥꯔꯒ ꯊꯣꯡꯕꯗꯤ ꯐꯖꯅ ꯊꯣꯡꯉꯕꯅꯦꯕ ꯑꯗꯣ ꯆꯥꯔꯒ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯒꯥꯕꯤꯁꯦ ꯍꯥꯎꯋꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯊꯣꯡꯉꯦ ꯍꯥꯎꯕꯅꯦ 자, 들어오는 걸로 잘래네. 가보자, 가보자, 잠을 자리봐. 아이는 과자미라. 바노는 과자 안 와. 시간에 그 바노. 나쁜 거 잘해 봐. 아, 쟁이, 쟁이. 나쁜 거 잘해. 쫙 띵목 잘해 시리. 들어오는 거다. 야해. ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯔꯦ ꯁꯟꯗꯥꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯐꯝꯅ ꯂꯩꯗꯨꯒꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯝꯕꯤ ꯈꯪꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯦꯅꯅꯦ ꯉꯥꯏꯍꯥꯛ ꯊꯣꯛꯑꯦꯕ ꯑꯗꯣ ꯆꯠꯂꯒ ꯌꯦꯡꯒꯦ ꯀꯃꯥꯏ ꯇꯧꯒꯦ ꯂꯝꯕꯤꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯒꯦꯕ ꯃꯔꯥꯡ ꯇꯨꯔꯥꯡꯉꯤ ꯃꯣꯏ ꯁꯟꯁꯤꯡꯁꯦ ꯌꯥꯝ ꯑꯝꯇ ꯌꯦꯡꯉꯨ ꯁꯟꯁꯤꯡꯁꯦ ꯃꯔꯥꯡ ꯇꯨꯔꯥꯡꯉꯤꯀꯣ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯃꯔꯥꯡ ꯇꯨꯔꯥꯡꯑꯅ ꯂꯥꯛꯏꯔ ꯈꯪꯗꯦ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯐꯪꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯀꯩꯅꯣ ꯇꯧ ꯅꯨꯡꯊꯤꯟꯒꯨꯝꯕ ꯃꯇꯝꯗ ꯏꯚꯤꯅꯤꯡ ꯋꯥꯛꯀ ꯇꯧꯕ ꯃꯐꯝꯅꯦꯕꯀꯣ ꯄꯥꯔꯛꯀꯨꯝꯕ ꯃꯐꯝꯅꯦ ꯁꯤꯒ ꯑꯍꯟꯁꯤꯡ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃ ꯁꯤꯒꯅꯦ ꯁꯥꯟꯅꯅꯁꯨ ꯂꯩꯔꯝꯃꯦ ꯆꯦꯟꯕ ꯃꯌꯥꯝ ꯇꯧ ꯂꯩꯔꯝꯃꯦꯕꯀꯣ ꯁꯤꯗꯁꯨ ꯉꯥꯏꯍꯥꯛ ꯆꯪꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯌꯣꯟꯐꯝꯁꯨ ꯂꯩꯔꯝꯃꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯀꯗꯣꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯃꯤꯁꯇꯔꯒ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯅ ꯄꯨꯅ ꯆꯠꯂꯣꯏꯅꯦꯕ ꯑꯗꯣ ꯌꯦꯡꯁꯤ ꯑꯃꯨꯛ ꯃꯊꯪ ꯀꯥꯏꯗ ꯂꯝꯕꯤ ꯈꯪꯅꯕ ꯑꯩꯅ ꯉꯥꯏꯍꯥꯛ ꯊꯣꯛꯎꯕꯅꯦ ꯑꯩꯈꯣꯏ ꯃꯥꯜꯂꯦ ꯁꯤ ꯃꯟꯗꯤꯔ ꯍꯧꯖꯤꯛꯅ ꯑꯇꯣꯞꯄ ꯁꯥꯏꯗ ꯑꯝꯗ ꯆꯠꯂꯤꯅꯤ ꯑꯗ ꯁꯤꯒꯤ ꯁꯥꯏꯗꯁꯤꯒꯅ ꯑꯩꯈꯣꯏ ꯏꯅꯦꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯁꯨ ꯂꯩꯌꯦꯕꯀꯣ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯁ꯭ꯋꯥꯏꯗꯅꯤ ꯍꯥꯏꯕꯗꯨꯒꯅꯦ ꯃꯣꯏ ꯂꯝꯕꯤꯁꯦ ꯀꯗꯥꯏꯗꯒꯤ ꯆꯪꯉꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯅꯛ ꯅꯛꯄꯗꯨꯒ ꯈꯣꯡꯅ ꯆꯠꯅ ꯌꯦꯡꯊꯣꯛꯒꯦ ꯆꯠꯂꯤꯅꯤ ꯑꯗꯣ ꯃꯣꯏ ꯌꯨꯝꯗꯗꯤ ꯉꯁꯤ ꯆꯪꯉꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯊꯣꯛꯒꯦ ꯁ꯭ꯋꯥꯏꯗ 그다음에 이제 지금 여기 Maybe I see him taller. Bangalore Baptist Hospital. I email taller really. Hujud halani hujud.
ꯁꯤꯗꯤ ꯌꯥꯔꯦ ꯁꯤꯗꯤ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯃ ꯕꯦꯞꯇꯤꯁ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯍꯜꯂꯒꯦ ꯑꯁꯤ ꯃꯣꯕꯥꯏꯜꯒꯤ ꯒ꯭ꯂꯥꯁ ꯁꯤꯟꯗꯣꯏꯕ ꯃꯣꯕꯥꯏꯜ ꯒ꯭ꯂꯥꯁ ꯁꯤꯗ ꯑꯩꯒꯤ ꯒ꯭ꯂꯥꯁꯁꯦ ꯀꯥꯏꯔꯕ ꯑꯗꯨꯅ ꯁꯦꯡꯗꯣꯏꯅꯦ ꯃꯪꯒ꯭ꯔꯥꯅꯤꯅꯦ ꯅꯤꯝꯕꯨ ꯀꯣꯔꯣ ꯀꯣꯔꯣ ꯑꯁꯤ ꯑꯗꯨ ꯁꯤ ꯍꯋꯥꯏ ꯃꯔꯨꯁꯦ ꯌꯦꯡꯉꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯂꯝꯕꯤꯁꯨ ꯈꯔ ꯈꯪꯉꯦ ꯑꯗꯨꯗꯒꯤ ꯂꯝꯕꯤꯗꯒꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯀꯥꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯃꯥꯡꯒꯤ ꯒ꯭ꯂꯥꯁꯇꯣ ꯑꯗꯨꯁꯨ ꯁꯤꯟꯗꯣꯔꯛꯑꯦ ꯑꯗꯒꯤ ꯂꯝꯕꯤꯗꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒꯁꯨ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯊꯦꯡꯉꯦ ꯄꯨꯡ 8 ꯇꯥꯗꯤ ꯇꯧꯔꯦꯕ